Good morning, my dear students. Angang sa sargi mamangi class da thangta haurakpa makhal amasung tambagi sanarol hariba parase takpa haubre. Ngasi sargi channel jigi makha chatharpa waina page number 18. Page number 18 gi last paragraph se masidagi takpa hogadaba aduna muna taji ko angja muna taji ngasi gi class na khoigi first terminal exam jigi aroiba syllabus haibadi aroiba parasu oigadori bane aduna hairiba ngasi gi parase takpa loiragadi Mathangi kanodagidi class dagidi second terminal gi examination gi syllabus to amu nainar adawni ko aduna muna task ko nganja Aikhoi ayambana nungtigi hingliba punsida thauram kayada sijinariba thang makhalsing khangeba haibadi aikhoi ayambana nungtigi punsida thauram kayada sijanariba thang makhalsing khangi haibadi khoina nong hek nganbadagi numit taba phawbada nupi jingna yanjang semnaba natra sakhumgi yanjang semnaba kaidobada senariba thang sori adagi paya siba kaidobada sijanariba sangai adagi khoina wayan ba kaidoba matamda u kakpa kaidoba matamda senariba thangjau kamthi ana makal kaya marungi thang myam leredana ko hariba makal kaya marungi thang jingje khoina numi khudingi nungtigi sianaba thang aktaneba adagi amusu loina khoigi thabak thoram mayam ledana ko hariba jingjina ibung amagi nungtigi sianaba neba Natra, sinatabada khoina uso waso deva karma ama tholapa kholapa misi mina natra myam miyoiba oina hingagadi taibang samaj oina palagadi taibang samajigi lithopa yadraba ko kanthokpa yadraba satnabi myam ledana ko hariba satnabi mayam jingje sijananabagi damakta magi tongan ba laitin khuramba wairo misi mina gi wairo deva karma ama tholpa matamda hariba thabak thoramdugi tongan ba makhalgi thang kaya marong khoina sijanayaba adubu toina tagandaba thangi maming kharadi gyantai ko hariba khoina numi khudingi sianaba anga amanazu ahal amanazu irai laina larik tamba mi amanazu laik tamdaba mi amanazu irai laina khangba irai laina sianaba thama khal mayam ama laire hariba jingdo natabana khoina toina tagandaba ko hekta isa misam praja amana wairo na tagazu lalai su phajana tamdaba khangdaba wairo habadi isam samna sijanadaba ko isam samna sijanadaba isam samna papak tagandaba thang makhal khara amasu layaba adubuni ko saida laije adubu toina tagandaba thanggi maming kharadi tendong thang masibu lukak thang haina su kawayaba kentai ko khoina toina tagandaba thang amagi maming hayu haiba taragadi khoina tendong thang jibu khoina kari haraga su kaunage haiba taraga su lukak thang haina su kawayaba isam sama harabada tendong thang ge atopa maming kari kauge haiba taragadi lukak thang adagi amuksu lukak thang ge atopa maming kari kauge haraga su tendong thang ana lakadeni ko gyan tabra wan tho wan sinje aduna dum na sana kitang take care longna dum pa jaro yare ko Thaina migi mako kakpada sijanaramayaba Thaina migi mako kakpada sijanarame aduna khoigi masi migi mako kakpa khopa didi khoina ningthau palingai kadoba matamda sangningba natra migi mako kakpa kaknanabagi damakta laibaki amadi ningthaugi mayokta leiba misingdo madudungki lurian kakpa mako kakpa je ningthau palingai matamdadi ningthauna magi sangningba kahaleba natra leiba miyamna leiba prajana yadaba amadi ningthaugi mayokta leiba jingdo khoina beauty kendra jiki wari taba matamda ju khangedana ko sangningba da tawraga khoigi
British Hayabsing Mako Kahanbado. Adamatuna Hariba Koina, Tiandong Tang, Tragana Lukak Tangja Karitabumatam, the Shenaramge Habataragadi, Taina Miki Mako Kapa the Shenarami and Hagadeba. Gentareko, Lukak Tang Jakarito the Shenarami, Natagana Tiandong Tang Jakarito the Shenarami Habataragadi, Taina Miki Mako Kapa the Shijanarami and Akungadeba. Gentareko. Next question da Munataze. Suba Tang Makal Asi Kaksingi Lamda Maruaina Lauri Haiba Uwayan Bada Sianai. Adagi Amuso Suba Tang Hariba Tang Makal Jakarito with the Sianage Haiba Targadina Gandabna Koigi Lauri Haiba Uwayan Bada Sianaeva. Gandaigo, she's Mazulare, Amusho Suba Tang Hariba Tang Makalja Maruina Karambalam da Sianage Haraganamo, Kaksing da Musianaeva. Kaksing Masa Yaunaba Yauraka Kangani Koloina Lunana, Adum Kaksing Sanaba, Sataba Custom Tadi Tana Rabanina Tramani Pogi Barunda Labadum Kogi, Popular Ribala Mamana Banatra, Haribaze, Basaida, Moigi Lamstay the Siena Bataniko, Maruina, Lauri Haiba, Uwayam the Siena Hariba Kogi Suba Tangze. Gantareko, Matanga, Malko Tang. Makalasi Mahausa Mitai Singna, Samkopa Sienarami, Samkopa means Kogi Samkopa, Samkapa, Lugopaze, Mastazeda. Malko Tang Hariba Tam Kalze, Karito with the Sienaramke, Habataragadi, Mahausa Mitai Singna, Samkopa Sienarami and Hagadeva. Yantareko, Malko Tang Karito the Sienagi Habataragadi, Mahausa Mitai Singna, Samkopa Sienarami. Natragazu, Mahausa Mitai Singna, Samkopada Karamba Tang Sianaramke Habataragadi, Malko Tang Sianarami, Haina Kongadaba, 1 to 1 Zinze, Yarekonganja. Aduna Munatajiko, Koina, Sidai Data, Hangbayariba, Koshanjing Amutang Putonge, Koina Tuina Tagandaba Tang Karagi Maming Piu Habataragadi, Mastaida, Koina Kumanga Doje. Tiandong Tang Natragana, Lukak Tang Haiba Malare, Matanga, Suba Tang Haiba Malare, Matanga, Malko Tang Haiba Maga Tang Makal Humjinico, Koigi, Papa Shizana Deva Tangze. Gentare, Koigi Tiandong Tang Yatobamin Karikoge Haragana, Lukak Tang. Adagi Amushu, Lukak Tang Yatobamin Karikoge Haragazu Koina, Tiandong Tang. Lukak Tang Natragana Tiandong Tang Jakarito and the Shenaronke Habataragadi, Taina Migi Makoka Pada Sianaramana Kongadeva. Adagi, Suba Tang Jinakarito the Shenaronke Habataragadi Koina, a Lauri Haiba, Uwayam the Shenaramana Hagadeva. Adagi Amushu, Suba Tang Hariba Tam Kalja in a Karabalam the Shenabar Shizanarambage Habataragadi, Kaksing Haibalam the Shenarameva. Adagi next na Malko Tang Hariba Tang Kalja Karito the season Abage Haiba Taragana, Mahausa Maitai Singna, Kogi Samkopa the Sianarami Haina Kongadeva, Yareko Sigi, Ahanba, paragraph Sima. Next amo Tagi Makal Singla Eko Nahal Haibadi, Mamangi Klaski, Amadi, Nashigi. Paubagida, Ahanba Porsanda, Ahanba Tankakta, Tangi Maramda Haiba Loikre, Hauji Amula Kadori Bazna, Tagi Makalsing Matang the Nicola Kadoje, Tagi Makalsin, Aduna Muna Taze Angan Bamatamdagi Hauna Manipur Ki Sing Amasung Tamda Lairiba Mioy Singna. Tabu Satan ba amasung lan animakta sijanarame. Taje karama matam da sijanarambage haiba taragati angan ba matam da lairami ba misingje masijana mawina sijanarami ko. Hauji sidam sidi sijanai koigi singmi singjina ma koigi kumai haraungi matam da kaida dum sijanai adubu hauji ti ayabana pa ti sijanatre ko.
ꯑꯩꯈꯣꯏꯒꯤ ꯆꯤꯡꯃꯤꯁꯤꯡꯁꯤꯒꯤ ꯃꯈꯣꯏꯒꯤ ꯀꯨꯝꯍꯩ ꯍꯔꯥꯎꯒꯨꯝꯕ ꯀꯩꯒꯨꯝꯕꯗ ꯁꯤꯖꯤꯟꯅꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯥꯛ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯍꯧꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯇꯥꯕꯨ ꯁꯥ ꯇꯥꯟꯕ ꯑꯃꯁꯨꯡ ꯂꯥꯟ ꯑꯅꯤꯃꯛꯇ ꯁꯤꯖꯤꯟꯅꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯇꯥꯁꯦ ꯀꯔꯝꯕ ꯃꯇꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯉꯟꯕ ꯃꯇꯝꯒꯤ ꯃꯤꯁꯤꯡꯁꯦ ꯃꯁꯤꯁꯤꯅ ꯁꯤꯖꯤꯟꯅꯔꯝꯃꯦꯅ ꯍꯥꯏꯒꯗꯣꯏꯕ ꯀꯩ ꯇꯥꯔꯦꯀꯣ ꯑꯃꯨꯛꯁꯨ ꯑꯉꯟꯕ ꯃꯇꯝꯒꯤ ꯃꯤꯁꯤꯡꯁꯤꯅ ꯑꯉꯟꯕ ꯃꯇꯝꯒꯤ ꯃꯤꯁꯤꯡꯁꯤꯅ ꯀꯔꯤꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯇꯥꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯃꯦꯅ ꯍꯥꯏꯕ ꯌꯥꯏꯀꯣ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯀꯣꯏꯁꯟꯒꯤ ꯑꯗꯨꯝ ꯂꯩꯊꯣꯛ ꯂꯩꯁꯤꯟꯁꯦ ꯌꯥꯝ ꯌꯥꯈ꯭ꯔꯦꯕ ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯍꯧꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯀꯔꯤꯕꯨ ꯁꯥ ꯇꯥꯟꯕ ꯑꯃꯁꯨꯡ ꯂꯥꯜ ꯑꯅꯤꯃꯛꯇ ꯁꯤꯖꯤꯟꯅꯔꯝꯃꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯥꯎꯈꯨꯝꯗ ꯇꯥꯅ ꯂꯥꯛꯀꯗꯣꯏꯕ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯍꯧꯅ ꯀꯔꯝꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯁꯤꯡꯅ ꯁꯥ ꯇꯥꯟꯕ ꯑꯃꯁꯨꯡ ꯂꯥꯜ ꯑꯅꯤꯃꯛꯇ ꯀꯔꯝꯕ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯔꯝꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯈꯨꯝꯒꯗꯣꯏꯕ ꯑꯃꯨꯛꯁꯨ ꯂꯩꯀꯣ ꯑꯗꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯇꯥꯕꯨ ꯀꯔꯤ ꯇꯧꯕꯗ ꯁꯤꯖꯤꯟꯅꯔꯝꯕꯒꯦ ꯍꯥꯏꯅ ꯍꯪꯉꯛꯑꯒꯁꯨ ꯁꯥ ꯇꯥꯟꯕ ꯑꯃꯁꯨꯡ ꯂꯥꯜ ꯑꯅꯤꯃꯛꯇ ꯁꯤꯖꯤꯟꯅꯔꯝꯃꯤꯅ ꯈꯨꯝꯒꯗꯣꯏꯕ ꯌꯥꯔꯦꯀꯣ ꯈꯨꯠꯂꯥꯏ ꯑꯁꯤ ꯈꯨꯠꯄꯥꯏꯐꯝ ꯃꯈꯣꯛ ꯑꯁꯥꯡꯕꯒꯤ ꯃꯆꯤꯟ ꯑꯃꯁꯨꯡ ꯃꯅꯤꯡꯗꯁꯨ ꯑꯇꯨꯝꯕ ꯃꯆꯤꯟ ꯑꯅꯤ ꯄꯥꯟꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯑꯃꯅꯤ ꯇꯥ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯍꯥꯏꯌꯨꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯈꯨꯠꯂꯥꯏ ꯑꯁꯤ ꯈꯨꯠꯄꯥꯏꯐꯝ ꯃꯈꯣꯛ ꯑꯁꯥꯡꯕꯒꯤ ꯃꯆꯤꯟ ꯑꯃꯁꯨꯡ ꯃꯅꯤꯡꯗꯁꯨ ꯑꯇꯨꯝꯕ ꯃꯆꯤꯟ ꯑꯅꯤ ꯄꯥꯟꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯑꯃꯅꯦꯅ ꯈꯨꯝꯒꯗꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯇꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯃꯥꯏꯅ ꯇꯧꯕꯒꯦꯅ ꯍꯪꯉꯛꯑꯒꯗꯤ ꯌꯥꯔꯦꯀꯣ ꯃꯈꯣꯏ ꯑꯗꯨꯗꯤ ꯇꯤꯃꯦꯟꯇꯥ ꯍꯨꯅꯇꯥ ꯂꯝꯕꯨꯇꯥ ꯈꯥꯡꯅꯪꯇꯥ ꯂꯥꯡꯁꯣꯏꯇꯥ ꯊꯧꯒꯜꯇꯥ ꯇꯥꯄꯥꯛꯇꯥ ꯈꯥꯡꯁꯨꯅꯍꯥꯇꯥ ꯇꯥ ꯃꯃꯤꯡ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯅ ꯇꯥ ꯃꯈꯜ ꯈꯔꯒꯤ ꯃꯃꯤꯡ ꯍꯥꯏꯌꯨ ꯍꯥꯏꯕ ꯇꯥꯔꯒꯅ ꯁꯤ ꯑꯃꯨꯛ ꯈꯨꯝꯃꯛꯀꯗꯣꯏꯕ ꯃꯃꯥꯡꯗꯅ ꯊꯥꯡꯒꯤ ꯃꯈꯜ ꯇꯝꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯌꯦꯛ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯊꯥꯡ ꯃꯈꯜ ꯂꯩ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯝꯕ ꯑꯔꯤꯕ ꯊꯥꯡ ꯃꯈꯜ ꯊꯥꯡ ꯃꯃꯤꯡ ꯃꯌꯥꯝ ꯂꯩ ꯑꯅ ꯇꯝꯈ꯭ꯔꯦꯀꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯥꯛꯏꯁꯤꯅ ꯇꯥꯒꯤꯅꯤꯀꯣ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯇꯥ ꯃꯈꯜ ꯈꯔꯒꯤ ꯃꯃꯤꯡ ꯄꯤꯌꯨ ꯅꯠꯇ꯭ꯔꯒꯅ ꯇꯥ ꯃꯈꯜꯈꯔꯒꯤ ꯃꯃꯤꯡ ꯍꯥꯏꯌꯨ ꯍꯥꯏꯔꯒꯅ ꯇꯤꯃꯦꯟꯇꯥ ꯍꯨꯅꯇꯥ ꯂꯝꯕꯨꯇꯥ ꯈꯥꯡꯅꯪꯇꯥ ꯂꯥꯡꯁꯣꯏꯇꯥ ꯊꯧꯒꯜꯇꯥ ꯇꯥꯄꯥꯛꯇꯥ ꯈꯥꯡꯁꯨꯅꯍꯥꯇꯥ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯆꯤꯟꯐꯥ ꯄꯨꯊꯣꯛꯑꯣ ꯑꯗꯨꯕꯨ ꯍꯌꯦꯡ ꯑꯦꯛꯖꯥꯝꯒꯤ ꯑꯣꯏꯅꯁꯨ ꯂꯣꯏꯅꯃꯛ ꯍꯪꯉꯛꯄꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯇꯥ ꯃꯈꯜ ꯑꯅꯤꯒꯤ ꯃꯃꯤꯡ ꯍꯥꯏꯌꯨ ꯑꯍꯨꯝꯒꯤ ममिंग हायो मरीगी ममिंग हायो नत्रगना मंगागी ममिंग हायो हाइना हंगागसु यायेबा नत्रा अदुना दम सिंफा पुथोको फजना कशु लुबो वैदेबा नेक्स्ट पैराग्राफ ता मथक्ता पनख्रिबा खुलाइसिंग असि सानबा योट मणिपुर मसादगी फंगबा ngaktana वैरमेबा मणिपुर जे दुम खोइगी मिनरल रिसोर्स मरांग काइना दुम लेजरपा लैबा स्टेटनिको ममांगैदगी हौना ग्यानताब्रा अदुना हौजिक मथक्ता पनख्रिबा खुलाइसिंग हाइबदी करम करम खुलाइजिंग थांग मखलजिंग अमदी ता मखलजिंग हारिबा थांग मखल अमदी ता मखलजिंग जे हाइबदी खुलाइ मखलजिंग जे साननबगी योट मणिपुर दना को मणिपुर जिदैदा मरांग काइना अदुम लेजरमेबको अदुना हाइबा मणिपुरदगी फंगबा योट मखलजिंगसे मसिजना लोइनबक सारमेबा ग्यानतारेको अमुका हना हाइगेको मथक्ता पनख्रिबा खुलाइसिंग असि सानबा योट मणिपुर मसादगी फंगबा ngakतना वैरमी अदुना लंदमसिदा योट सुंगबगी थाबक नोंदा लाइरेन पाखंबगी मतमदा लैरंबा खामलांबगी मतमदगी नि हाइबसी खामलांबा खुनकुमलोन कौबा खुई लाइरिकदगी खंबा ngami अमुका हना पागेको
ꯑꯗꯨꯅ ꯂꯝꯗꯝꯁꯤꯗ ꯌꯣꯠ ꯁꯨꯡꯕꯒꯤ ꯊꯕꯛ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯒꯤ ꯃꯇꯝꯗ ꯂꯩꯔꯝꯕ ꯈꯝꯂꯥꯡꯕꯒꯤ ꯃꯇꯝꯗꯒꯤꯅꯤ ꯍꯥꯏꯕꯁꯤ ꯈꯝꯂꯥꯡꯕ ꯈꯨꯟꯀꯨꯝꯂꯣꯟ ꯀꯧꯕ ꯈꯨꯠꯏ ꯂꯥꯏꯔꯤꯛꯇꯒꯤ ꯈꯪꯕ ꯉꯝꯃꯦꯕ꯫ ꯀꯗꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯌꯣꯠꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯉꯝꯃꯤ ꯑꯃꯗꯤ ꯌꯣꯠ ꯁꯨꯡꯕꯒꯤ ꯊꯕꯛꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯐꯖꯅ ꯇꯧꯔꯝꯃꯤ ꯍꯥꯏꯕꯁꯦ ꯀꯔꯝꯕ ꯂꯥꯏꯔꯤꯛꯇꯒꯤ ꯈꯪꯕ ꯉꯝꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯈꯨꯟꯀꯨꯝꯂꯣꯟ ꯀꯧꯕ ꯈꯨꯠꯏ ꯂꯥꯏꯔꯤꯛꯇꯒꯤ ꯈꯪꯕ ꯉꯝꯃꯦꯅ ꯈꯨꯝꯒꯗꯣꯏꯕ꯫ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ? ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯌꯣꯠ ꯁꯨꯡꯕꯒꯤ ꯊꯕꯛꯁꯦ ꯇꯧꯔꯝꯃꯤ ꯍꯥꯏꯕꯁꯦ ꯀꯔꯝꯕ ꯅꯤꯡꯊꯧꯒꯤ ꯍꯥꯡꯇꯛꯇ ꯈꯪꯕ ꯉꯝꯕꯒꯦ? ꯀꯔꯝꯕ ꯅꯤꯡꯊꯧꯒꯤ ꯍꯥꯡꯇꯛꯇ ꯑꯩꯈꯣꯏꯒꯤ ꯈꯨꯟꯀꯨꯝꯂꯣꯟ ꯀꯧꯕ ꯈꯨꯠꯏ ꯂꯥꯏꯔꯤꯛꯇꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯪꯕ ꯉꯝꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯒꯤ ꯃꯇꯝꯗ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯒꯤ ꯃꯇꯝꯗꯅ ꯈꯨꯝꯒꯗꯣꯏꯕ꯫ ꯅꯦꯛꯁꯇ ꯃꯅꯤꯄꯨꯔꯗ ꯆꯟꯗ꯭ꯔꯀꯤꯔꯇꯤ ꯃꯍꯥꯔꯥꯖꯀꯤ ꯃꯇꯝꯗ ꯂꯩꯔꯝꯕ ꯊꯥꯡ ꯇꯥ ꯍꯩꯕꯁꯤꯡꯗꯤ ꯍꯥꯎꯕꯤ ꯌꯦꯡꯈꯣꯏꯕ ꯃꯦꯖꯣꯔ ꯃꯊꯪꯗ ꯂꯩꯇꯥ ꯃꯦꯖꯣꯔ ꯑꯗꯒꯤ ꯆꯣꯡꯊꯥꯃꯤꯌꯥ ꯑꯗꯒꯤ ꯀꯥꯉꯥꯕꯝ ꯊꯪꯒꯥꯜ ꯑꯗꯩ ꯁꯧꯒꯥꯏꯖꯝ ꯕꯂꯔꯥꯝ ꯄꯥꯎꯅꯝ ꯅꯥꯎꯜ ꯁꯤꯡꯍ ꯕ꯭ꯔꯖꯕꯥꯁꯤ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯑꯃꯨꯛꯀ ꯍꯟꯅ ꯄꯥꯔꯛꯀꯦ, ꯁꯦꯟꯇꯦꯟꯁꯁꯦ ꯈꯤꯇꯪ ꯁꯥꯡꯉꯦꯀꯣ꯫ ꯃꯅꯤꯄꯨꯔꯗ ꯆꯟꯗ꯭ꯔꯀꯤꯔꯇꯤ ꯃꯍꯥꯔꯥꯖꯀꯤ ꯃꯇꯝꯗ ꯂꯩꯔꯝꯕ ꯊꯥꯡ ꯇꯥ ꯍꯩꯕꯁꯤꯡꯗꯤ ꯍꯥꯎꯕꯤ ꯌꯦꯡꯈꯣꯏꯕ ꯃꯦꯖꯣꯔ ꯑꯗꯒꯤ ꯂꯩꯇꯥ ꯃꯦꯖꯣꯔ ꯆꯣꯡꯊꯥꯃꯤꯌꯥ ꯑꯗꯒꯤ ꯀꯥꯉꯥꯕꯝ ꯊꯪꯒꯥꯜ ꯁꯧꯒꯥꯏꯖꯝ ꯕꯂꯔꯥꯝ ꯄꯥꯎꯅꯝ ꯅꯥꯎꯜ ꯁꯤꯡꯍ ꯕ꯭ꯔꯖꯕꯥꯁꯤ ꯑꯁꯤꯅꯆꯤꯡꯕꯅꯦꯕ꯫ ꯃꯅꯤꯄꯨꯔꯗ ꯆꯟꯗ꯭ꯔꯀꯤꯔꯇꯤ ꯃꯍꯥꯔꯥꯖꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯂꯩꯔꯝꯕ ꯊꯥꯡ ꯇꯥ ꯍꯩꯕ ꯑꯐꯥꯎꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯃꯤꯡ ꯍꯥꯏꯌꯨ ꯑꯅ ꯍꯪꯉꯛꯄ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯃꯤꯡꯁꯤꯡꯁꯦ ꯈꯨꯝꯒꯗꯣꯏꯅꯤꯀꯣ꯫ ꯍꯥꯎꯕꯤ ꯌꯦꯡꯈꯣꯏꯕ ꯃꯦꯖꯣꯔ ꯂꯩꯇꯥ ꯃꯦꯖꯣꯔ ꯆꯣꯡꯊꯥꯃꯤꯌꯥ ꯀꯥꯉꯥꯕꯝ ꯊꯪꯒꯥꯜ ꯁꯧꯒꯥꯏꯖꯝ ꯕꯂꯔꯥꯝ ꯄꯥꯎꯅꯝ ꯅꯥꯎꯜ ꯁꯤꯡꯍ ꯕ꯭ꯔꯖꯕꯥꯁꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯅꯦꯕ꯫ ꯁꯤꯅ ꯄꯨꯂꯞ ꯍꯪꯉꯒꯅ ꯁꯤ ꯈꯨꯝꯒꯗꯣꯏꯅꯤꯀꯣ꯫ ꯆꯟꯗ꯭ꯔꯀꯤꯔꯇꯤ ꯃꯍꯥꯔꯥꯖꯅ ꯃꯅꯤꯄꯨꯔꯗ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯊꯥꯡ ꯇꯥ ꯍꯩꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯃꯤꯡ ꯍꯥꯏꯌꯨ ꯍꯥꯏꯔꯒꯅ ꯈꯨꯝꯅꯤꯡꯕ ꯑꯃ ꯈꯨꯝꯃꯣ, ꯑꯅꯤꯒꯤ ꯃꯃꯤꯡ ꯍꯥꯏꯌꯨ, ꯑꯍꯨꯝꯒꯤ ꯃꯃꯤꯡ ꯍꯥꯏꯌꯨ, ꯄꯨꯂꯞ ꯏꯌꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯂꯣꯏꯅꯕ ꯌꯥꯔꯦꯀꯣ꯫ ꯍꯪꯉꯛꯏꯕ ꯀꯣꯏꯁꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯆꯥꯅꯕ ꯑꯗꯨꯝ ꯄꯥꯎꯈꯨꯝ ꯈꯨꯝꯃꯛꯑꯣꯀꯣ꯫ ꯑꯗꯨꯒ ꯆꯨꯔꯆꯥꯟ ꯃꯍꯥꯔꯥꯖꯀꯤ ꯁꯅꯥ ꯍꯥꯛꯇꯛꯇ ꯊꯥꯡ ꯇꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯔꯥꯖꯀꯨꯃꯥꯔ ꯉꯥꯡꯕ ꯑꯗꯒꯤ ꯂꯧꯀ꯭ꯔꯥꯛꯄꯝ ꯁꯥꯃꯨ ꯁꯅꯥ ꯃꯤꯠꯌꯦꯡ ꯂꯤꯁꯝ ꯀꯂꯥ ꯔꯥꯖꯀꯨꯃꯥꯔ ꯂꯩꯔꯣꯟ ꯁꯅꯥ ꯔꯥꯖꯀꯨꯃꯥꯔ ꯐꯧꯖꯥꯎ ꯁꯅꯥ ꯑꯗꯒꯤ ꯁꯔꯣꯠ ꯈꯥꯏꯕꯝ ꯒꯣꯄꯥꯜ ꯑꯗꯒꯤ ꯃꯊꯪꯗ ꯀꯩꯕꯨꯡ ꯁꯅꯥ ꯁꯦꯟꯕ ꯔꯥꯖꯀꯨꯃꯥꯔ ꯃꯟꯇ꯭ꯔꯤꯃꯌꯨꯝ ꯄꯥꯈꯪ ꯁꯅꯥ ꯔꯥꯖꯀꯨꯃꯥꯔ ꯕꯥꯕꯨ ꯁꯅꯥ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯃꯊꯛꯇ ꯍꯥꯏꯈꯤꯕꯁꯤꯡꯁꯤꯅ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔ ꯆꯟꯗ꯭ꯔꯀꯤꯔꯇꯤꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯂꯩꯔꯝꯕ ꯊꯥꯡ ꯇꯥ ꯍꯩꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅꯤꯀꯣ꯫ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯆꯨꯔꯆꯥꯟ ꯃꯍꯥꯔꯥꯖꯀꯤ ꯃꯇꯝꯗ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯇꯥ ꯍꯩꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯃꯤꯡ ꯍꯥꯏꯌꯨ, ꯑꯗꯩ ꯑꯅꯤꯒꯤ ꯃꯃꯤꯡ ꯍꯥꯏꯌꯨ, ꯑꯃꯒꯤ ꯃꯃꯤꯡ ꯍꯥꯏꯌꯨ, ꯑꯍꯨꯝꯒꯤ ꯃꯃꯤꯡ ꯍꯥꯏꯌꯨꯅ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩꯀꯣ꯫ ꯁꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ? ꯃꯥꯒꯤ ꯅꯤꯡꯊꯧꯗꯨꯒꯤ ꯍꯥꯏꯕꯗꯤ ꯅꯤꯡꯊꯧ ꯑꯃꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯂꯩꯔꯝꯕ ꯃꯤꯗꯨꯒ ꯅꯤꯡꯊꯧ ꯑꯃꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯂꯩꯔꯝꯕ ꯃꯤꯗꯨꯒ ꯃꯥꯟꯅꯗꯦꯕꯀꯣ꯫ ꯑꯗꯨꯅ ꯅꯤꯡꯊꯧꯗꯨꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗꯨꯒꯤ ꯑꯐꯥꯎꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯕꯨꯅꯤꯀꯣ ꯍꯥꯏꯔꯛꯏꯁꯦ꯫ ꯑꯗꯨꯅ ꯃꯍꯥꯔꯥꯖ ꯆꯨꯔꯆꯥꯟꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯂꯩꯔꯝꯕ ꯊꯥꯡ ꯇꯥ ꯍꯩꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯃꯤꯡ ꯍꯥꯏꯌꯨ ꯍꯥꯏꯔꯒꯅ ꯔꯥꯖꯀꯨꯃꯥꯔ ꯉꯥꯡꯕ ꯂꯧꯀ꯭ꯔꯥꯛꯄꯝ ꯁꯥꯃꯨ ꯁꯅꯥ ꯃꯤꯠꯌꯦꯡ ꯂꯤꯁꯝ ꯀꯂꯥ ꯔꯥꯖꯀꯨꯃꯥꯔ ꯂꯩꯔꯣꯟ ꯁꯅꯥ ꯔꯥꯖꯀꯨꯃꯥꯔ ꯐꯧꯖꯥꯎ ꯁꯅꯥ ꯁꯣꯔꯣꯛ ꯈꯥꯏꯕꯝ ꯒꯣꯄꯥꯜ ꯀꯩꯕꯨꯡ ꯁꯅꯥ ꯁꯦꯟꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯒꯤ ꯃꯟꯇ꯭ꯔꯤꯃꯌꯨꯝ ꯄꯥꯈꯪ ꯁꯅꯥ ꯔꯥꯖꯀꯨꯃꯥꯔ ꯕꯥꯕꯨ ꯁꯅꯥ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯃꯁꯤꯅ ꯃꯍꯥꯔꯥꯖ ꯆꯨꯔꯆꯥꯟꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯂꯩꯔꯝꯕ ꯑꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯇꯥ ꯍꯩꯕ ꯃꯤꯑꯣꯏꯁꯤꯡꯗꯣ꯫ ꯅꯦꯛꯁ ꯄꯦꯔꯥꯒ꯭ꯔꯥꯐꯇ
ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯁꯤꯗ ꯃꯇꯝ ꯑꯃꯗ ꯃꯅꯤꯄꯨꯔꯕꯨ ꯑꯇꯩ ꯂꯩꯕꯥꯛꯁꯤꯡꯅ ꯀꯤꯅ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯅ ꯂꯧꯔꯝꯕꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯀꯂꯥ ꯑꯁꯤ ꯅꯧꯍꯧꯅ ꯂꯨꯅ ꯂꯧꯅꯔꯛꯂꯦꯕ꯫ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯒꯦ, ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯁꯤꯗ ꯃꯇꯝ ꯑꯃꯗ ꯃꯅꯤꯄꯨꯔꯕꯨ ꯑꯇꯩ ꯂꯩꯕꯥꯛꯁꯤꯡꯅ ꯀꯤꯅ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯅ ꯂꯧꯔꯝꯕꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯀꯂꯥ ꯑꯁꯤ ꯅꯧꯍꯧꯅ ꯂꯨꯅ ꯂꯧꯅꯔꯛꯂꯦꯕꯀꯣ꯫ ꯑꯗꯨꯅ ꯃꯇꯝ ꯑꯃꯗ ꯁꯤꯔꯨꯔꯕ ꯊꯥꯡ ꯇꯥꯒꯤ ꯀꯂꯥꯁꯦ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯐꯖꯅ ꯍꯤꯡꯒꯠꯂꯦ, ꯐꯖꯅ ꯆꯥꯎꯈꯠꯂꯦ꯫ ꯑꯗꯨꯗꯨꯅ ꯀ꯭ꯂꯥꯁ 10ꯒꯤ 12ꯒꯤ ꯁꯤꯂꯦꯕꯁꯇꯒ ꯌꯥꯎꯔꯛꯇꯅ BA MAꯗꯒ ꯇꯝꯅꯔꯛꯏꯁꯦ ꯅꯠꯇ꯭ꯔꯥ? ꯃꯨꯟꯅ ꯌꯦꯡꯁꯦ꯫ ꯃꯁꯛ ꯅꯥꯏꯕ ꯊꯥꯡ ꯑꯃꯁꯨꯡ ꯇꯥꯒꯤ ꯃꯁꯥꯟꯅ ꯑꯁꯤ ꯅꯍꯥꯔꯣꯜ ꯀꯌꯥ ꯂꯅꯥꯏ ꯑꯣꯏꯅ ꯃꯁꯛ ꯅꯥꯏꯕ ꯑꯣꯖꯥꯁꯤꯡꯗ ꯆꯠꯇꯨꯅ ꯇꯝꯕꯒꯤ ꯃꯊꯛꯇ ꯊꯥꯡ ꯇꯥꯒꯤ ꯃꯍꯩ ꯇꯝꯅꯕ ꯁꯪꯁꯊꯥꯟ ꯀꯌꯥ ꯃꯔꯨꯝ ꯂꯤꯡꯈꯠꯅꯔꯛꯂꯦꯕ꯫ ꯍꯧꯖꯤꯛ ꯍꯥꯏꯗꯨꯅꯤꯀꯣ, ꯇꯣꯉꯥꯟ ꯑꯣꯏꯅ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯃꯥꯒꯤ ꯂꯝ ꯅꯥꯇꯩ ꯆꯥꯕ, ꯍꯥꯏꯕꯗꯤ ꯂꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯑꯣꯖꯥꯁꯤꯡꯅ ꯃꯥꯒꯤ ꯁꯨꯃꯥꯡꯗ, ꯃꯥꯡꯒꯣꯜꯗ, ꯁꯪꯒꯣꯏꯗ ꯅꯠꯇ꯭ꯔꯒꯅ ꯇꯣꯉꯥꯟꯅ ꯁꯪ ꯁꯥꯔꯒ ꯑꯗꯨꯝ ꯇꯝꯅꯩ, ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯝꯒꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯁꯤꯡꯗꯒ ꯑꯗꯨꯝ ꯇꯝꯅꯕꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯦꯡꯅꯔꯦꯕꯀꯣ, ꯇꯣꯉꯥꯟꯅ ꯂꯅꯥꯏ ꯑꯣꯏꯅ꯫ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ, ꯁ꯭ꯀꯨꯜꯗ ꯀꯣꯂꯦꯖꯇ ꯑꯗꯨꯝ ꯃꯣꯏꯒꯤ ꯇꯝꯅꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯇꯤ ꯍꯥꯡꯉꯦ, ꯑꯗꯨꯒ ꯃꯈꯣꯏ ꯑꯗꯨم ꯇꯣꯉꯥꯟꯅ ꯇꯝꯖꯕ ꯌꯥꯔꯦꯀꯣ꯫ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟ ꯂꯝꯗꯁꯨ ꯀꯂꯥ ꯑꯁꯤꯒꯤ ꯐꯖꯕ ꯁꯟꯗꯣꯛꯂꯦꯕ꯫ ꯀꯩꯅꯣꯀꯣ, ꯃꯅꯤꯄꯨꯔꯒꯤ ꯊꯥꯡ ꯇꯥꯁꯦ, ꯃꯅꯤꯄꯨꯔꯒꯤ ꯊꯥꯡ ꯇꯥ, ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯀꯣ, ꯁꯤꯅꯅꯤꯀꯣ ꯃꯅꯤꯄꯨꯔ ꯀꯂꯥ ꯀꯜꯆꯔ, ꯁꯤꯖꯤꯅꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯄꯤꯛꯈ꯭ꯔꯕ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤꯕꯨ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯇꯥꯛꯄ ꯃꯇꯝꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯁꯦ, ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ꯫ ꯑꯗꯨꯕꯨ ꯀꯂꯥ ꯑꯁꯤꯗꯤ ꯂꯥꯏꯅ ꯍꯦꯛꯇ ꯍꯩꯕ ꯌꯥꯕ ꯅꯠꯇꯦꯕ, ꯒ꯭ꯌꯥꯟ ꯇꯥꯏꯀꯣ꯫ ꯊꯥꯡ ꯇꯥꯒꯤ ꯀꯂꯥ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯇꯔꯥꯏꯅ ꯍꯦꯛꯇ ꯍꯩꯅꯤꯡꯉꯦꯅ ꯍꯩꯕ ꯌꯥꯕ ꯅꯠꯇꯦꯕ, ꯒ꯭ꯌꯥꯟ ꯇꯥꯏꯀꯣ꯫ ꯑꯩ ꯊꯥꯡ ꯇꯥ ꯍꯩꯅꯤꯡꯉꯦ, ꯑꯩꯊꯥꯡ ꯇꯥ ꯇꯝꯃꯨꯒꯦꯅ ꯍꯥꯏꯗꯅ ꯍꯦꯛꯇ ꯆꯠꯂꯒ ꯍꯦꯛꯇ ꯇꯝꯕ ꯌꯥꯕ, ꯍꯩꯕ ꯌꯥꯕ ꯀꯂꯥꯗꯣ ꯃꯍꯩ ꯑꯣꯏꯗꯦꯕ ꯊꯥꯡ ꯇꯥꯁꯤꯗꯤ꯫ ꯃꯗꯨ ꯑꯀꯟꯕ ꯊꯛꯁꯤ ꯈꯥꯁꯤ ꯉꯥꯛꯅ ꯑꯃꯁꯨꯡ ꯊꯋꯥꯏ ꯌꯥꯎꯅ ꯇꯝꯕ ꯇꯥꯏꯌꯦꯕ꯫ ꯊꯥꯡ ꯇꯥ ꯇꯝꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯗꯔꯀꯥꯔ ꯑꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯀꯟꯕ ꯊꯛꯁꯤ ꯈꯥꯁꯤ ꯉꯥꯛꯅ ꯑꯃꯁꯨꯡ ꯊꯋꯥꯏ ꯌꯥꯎꯅ ꯇꯝꯕ ꯇꯥꯏꯌꯦꯕꯀꯣ꯫ ꯊꯥꯡ ꯇꯥ ꯇꯝꯒꯦ ꯍꯥꯏꯔꯒꯗꯤ ꯄꯛꯇꯝ ꯇꯝꯒꯦ ꯍꯥꯏꯕ ꯌꯥꯗꯦꯕ꯫ ꯑꯗꯨꯕꯨ ꯊꯥꯡ ꯇꯥ ꯈꯛꯇ ꯅꯠꯇꯦ, ꯀꯔꯤꯒꯨꯝꯕ ꯇꯣꯄꯤꯛ ꯑꯃꯗ, ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯗ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯒꯦ, ꯂꯝꯗꯨꯗꯩꯗ ꯐꯖꯅ ꯈꯪꯒꯦ ꯃꯌꯥꯝꯗꯒꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯒꯦ ꯍꯥꯏꯔꯒꯗꯤ, ꯒ꯭ꯌꯥꯟ ꯇꯥꯏꯀꯣ, ꯊꯛꯁꯤ ꯈꯥꯁꯤ ꯑꯃꯗꯤ ꯊꯋꯥꯏ ꯌꯥꯎꯅ ꯇꯝꯕ ꯍꯥꯏꯕꯁꯤꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯑꯉꯥꯡꯁꯥ꯫ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯅꯈꯣꯏꯅ ꯇꯝꯃꯤꯕ ꯂꯥꯏꯔꯤꯛꯇꯣ ꯃꯗꯨꯒꯤ ꯃꯍꯩ ꯆꯥꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯁꯨ ꯑꯣꯖꯥ ꯒꯨꯔꯨ ꯑꯃꯗꯤ ꯅꯊꯛ ꯊꯣꯡꯕꯁꯤꯡꯕꯨ ꯐꯖꯅ ꯊꯛꯁꯤ ꯈꯥꯁꯤ ꯉꯥꯛꯅ ꯆꯠꯄ ꯑꯃꯗꯤ ꯊꯋꯥꯏ ꯌꯥꯎꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ, ꯌꯥꯔꯦꯀꯣ꯫ ꯃꯗꯨꯒꯤ ꯆꯠꯅꯔꯣꯜꯁꯤꯡ ꯃꯈꯥꯗ ꯎꯠꯂꯤ, ꯍꯥꯏꯕꯗꯤ ꯊꯥꯡ ꯇꯥ ꯍꯥꯏꯔꯤꯕ ꯊꯥꯡ ꯇꯥꯁꯤꯕꯨ ꯇꯝꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯥꯗ ꯄꯤꯔꯤꯕ ꯆꯠꯅꯔꯣꯜꯁꯤꯡꯁꯦ ꯃꯁꯤ ꯉꯥꯛꯇꯕ ꯏꯟꯗꯕ ꯌꯥꯗꯦꯕ꯫ ꯃꯨꯟꯅ ꯇꯥꯁꯤꯀꯣ ꯁꯤꯁꯨ꯫ ꯊꯥꯡ ꯇꯥ ꯇꯝꯒꯦ ꯍꯥꯏꯔꯒꯗꯤ ꯀꯔꯝꯕ ꯆꯠꯅꯔꯣꯜꯁꯤꯡ ꯏꯟꯕ ꯉꯥꯛꯇꯕ ꯌꯥꯗꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯤ ꯈꯨꯝꯒꯗꯣꯏꯕ꯫ ꯊꯥꯡ ꯇꯥꯒꯤ ꯃꯍꯩꯔꯣꯏ ꯑꯃꯅ ꯁꯤꯟꯗꯝꯁꯪ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯃꯌꯨꯝꯗ ꯆꯪꯕ ꯃꯇꯝꯗ ꯈꯣꯡꯎꯞ ꯂꯧꯊꯣꯛꯂꯒ ꯆꯪꯒꯗꯕꯅꯦꯕ꯫ ꯏꯍꯥꯟ ꯍꯥꯟꯕ ꯄꯣꯏꯟꯅꯤꯀꯣ꯫ ꯊꯥꯡ ꯇꯥ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏ ꯑꯃꯅ, ꯁꯥꯇ꯭ꯔ ꯑꯃꯅ ꯀꯔꯝꯕ ꯒꯨꯟ ꯆꯦꯟꯒꯗꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯑꯍꯥꯟꯕ ꯄꯣꯏꯟꯗ ꯊꯥꯡ ꯇꯥꯒꯤ ꯃꯍꯩꯔꯣꯏ ꯑꯃꯅ ꯁꯤꯟꯗꯝꯁꯪ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯃꯌꯨꯝꯗ ꯆꯪꯕ ꯃꯇꯝꯗ ꯈꯣꯡꯎꯞ ꯂꯧꯊꯣꯛꯂꯒ ꯆꯪꯒꯗꯕꯅꯦꯕ, ꯀꯣ꯫ ꯁꯤꯟꯗꯝꯁꯪ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯃꯌꯨꯝꯗ ꯆꯪꯕ ꯃꯇꯝꯗ
खोइना स्कूल कॉलेज चप्पा मतमददि खुंगुप सेनन तोंगिदना को अदुगा थांग ता तमगे तमबगीदमक्तदि सिंदामसंग स्कूल दो नत्रगना मागी ओजागी मयुमदा संगबा मतमदने खोंगु नत्रगना मागी तोंगिबा सेंट्रल सैंपल दो अदु लौथोलगा संगदबनेबा नेक्स्ट पेज नंबर 20 Point number 2 mafam aduda tingduna leiramba mafam aduda tinduna leiramba ahal lamal amasung wajada khuramgadabaneba gadai ko haibadi sindam sam haibadi school da satpa matamda natragana wajagi yumda satpa matamda mafam dudaida tinduna leiramba ahal lamal amasung wajada ne khuramgadabaneba ani suma point da jantane ko mathangda point number 3 da tampham sangi laimai tamba hodingai amasung loirabada wai nana sitolaga ising sai thokadabaneba ngasagi tampham sangi laimai do wajagi yumgi natra sangoida natragana mamdopta amadi khoigi school da kaida tonganba tambam leidna ko madugumbada tamba sapa matamjaida laimai do tamba hodingaida laimai do wai nana sitoga ising thitokadabaneba or sai thokadabani amadi tamba loirakpada june wai nana sitoga ising sai thokadabani or ising thitokadabaneba gentare ko next point number 4 da miro labi nupi natraga thagi khongkap lak labi kanagumbi nupi amatana tampham sang manungda sangba yaroyaba kadai ko miro labi nupi natraga thagi khongkap lak labi kanagumbi nupi amatana tampham sang manungda sangba yaroyaba kadai ko thangta tambam gi ngasai gi waja tambam gi jaga do maida khoi gi miro labi nupi natraga na khoi gi thagi khongkap lak labi khoi gi menstruation cycle genda ko madu lak labi kanagumbi nupi amatana ne madaida sangba yadeba gentare ko next point number 5 da mahakna tamba hodingagi mamangda kala asigi haurafam woikiba laigi masak oiba pakhang babu nolukna khuram jagadobaneba mahakna tamba hodingagi mamangda kala asigi haurafam woikiba laigi masak oiba pakhang babu nolukna khuram jagadobaneba kadai ko haibadi sangsan school da bu oiro natragana wajagi mayum da bu tamba bu oiro madada tamba satpa matamjeda ne thang do pai dingai ko natraju khoi tamba hodingai mang do kendaba thang ta do pai na tamba hodingai mang da ne khoi ibudo pakham baje kendai ko pakham bu noluna hana khuram jaga da baneba next point number 6 da mahakna thangta sungoi sai asina singbabu ahanbada laiba katkadabaneba mana ko paiga doriba thang tamba oiragana thang ta tamba oiragana ta adagi sungoi sai kon loina bakto ahanbada laiba loi katkadabaneba laiba loi kalaga paigadabaneba ko laiba katringa da paiba sopa yadeba gentai ko next point number 7 da mahakna masagi khulai sing natragana atopagi do kaidonungda khona soloidabaneba dai ko masagi tamliba satra do haibadi thangta tamliba satra do aduna ne mahakna masagi khulai ko masagi haibadi magi thangta khusu khulai jing do natragana atopagi do kaidongaida khona soloidabani haibadi khona soba phateba mana paigado khusu khulai amadi atopa mina paiba khusu khulai jing do khona soidabaneba khona soba phateba next point number 8 ta yo lamba amaga khulai aurai minari ngaida atopa kanagumbana marak thatuna satkhabadi numit humni aurai balyakwadobaneba amkana haje lamba amaga khulai aurai minari ngaida atopa
ꯀꯅꯥꯒꯨꯝꯕꯅ ꯃꯔꯛ ꯊꯠꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯑꯧꯔꯥꯏꯕ ꯂꯦꯞꯀꯗꯧꯕꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯅꯪꯒ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯒꯅꯦ ꯈꯨꯠꯂꯥꯏ ꯑꯧꯔꯥꯏꯃꯤꯟꯅꯔꯤꯉꯩꯒꯤ ꯃꯇꯝꯗ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯅꯅꯦ ꯃꯔꯛ ꯊꯠꯇꯨꯅ ꯆꯠꯈ꯭ꯔꯒꯗꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯈꯨꯠꯂꯥꯏ ꯑꯧꯔꯥꯏꯕ ꯌꯥꯗꯦꯕ ꯈꯨꯠꯂꯥꯏ ꯑꯧꯔꯥꯏꯕ ꯂꯦꯞꯀꯗꯕꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯅꯦꯛꯁ ꯄꯣꯏꯟ ꯅꯝꯕꯔ 9ꯗ ꯊꯥꯡ ꯇꯥꯒꯤ ꯃꯍꯩꯗ ꯂꯨꯞꯂꯤꯕ ꯃꯤꯁꯛ ꯑꯃꯅ ꯃꯄꯨꯔꯣꯏꯕ ꯂꯩꯕꯤ ꯅꯨꯄꯤ ꯑꯃꯒ ꯀꯩꯗꯧꯅꯨꯡꯗ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯂꯣꯏꯗꯕꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯊꯥꯡ ꯇꯥꯒꯤ ꯃꯍꯩꯗ ꯂꯨꯞꯂꯤꯕ ꯃꯤꯁꯛ ꯑꯃꯅ ꯃꯄꯨꯔꯣꯏꯕ ꯂꯩꯕꯤ ꯅꯨꯄꯤ ꯑꯃꯒ ꯀꯩꯗꯧꯅꯨꯡꯗ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯂꯣꯏꯗꯕꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯊꯥꯡ ꯇꯥꯗ ꯂꯨꯞꯇꯨꯅ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯃꯅ ꯀꯩꯗꯧꯉꯩꯗ ꯑꯔꯣꯟꯕ ꯃꯄꯨꯔꯣꯏꯕ ꯂꯩꯕꯤ ꯅꯨꯄꯤ ꯑꯃꯁꯤꯒ ꯑꯔꯣꯟꯕ ꯃꯔꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤ ꯆꯥꯅꯕ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯃꯔꯤꯁꯦ ꯊꯝꯂꯣꯏꯗꯕꯅꯦꯕ ꯅꯦꯛꯁ ꯄꯣꯏꯟ ꯅꯝꯕꯔ 10ꯗ ꯊꯥꯡ ꯇꯥ ꯁꯥꯟꯅꯕ ꯃꯤꯁꯛ ꯑꯃꯅ ꯐꯤ ꯐꯧꯅꯕ ꯄꯣꯂꯥꯡꯈꯣꯛ ꯅꯠꯇ꯭ꯔꯒ ꯃꯔꯤ ꯆꯠꯄ ꯃꯥꯏꯔꯦꯟ ꯈꯣꯡꯗ꯭ꯔꯨꯝ ꯇꯣꯔꯕꯣꯠꯅꯆꯤꯡꯕꯒꯤ ꯃꯈꯥꯗ ꯂꯤꯠꯇꯨꯅ ꯆꯠꯄ ꯇꯧꯔꯣꯏꯗꯕꯅꯦꯕ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯒꯦꯀꯣ ꯊꯥꯡ ꯇꯥ ꯁꯥꯟꯅꯕ ꯃꯤꯁꯛ ꯑꯃꯅꯅꯦ ꯐꯤ ꯐꯧꯅꯕ ꯄꯣꯂꯥꯡꯈꯣꯛ ꯐꯤ ꯐꯧꯅꯕ ꯄꯣꯂꯥꯡꯈꯣꯛ ꯂꯩꯗꯅꯀꯣ ꯅꯠꯇ꯭ꯔꯒ ꯃꯔꯤ ꯆꯠꯄ ꯃꯥꯏꯔꯦꯟꯒꯨꯝꯕ ꯈꯣꯡꯗ꯭ꯔꯨꯝꯒꯨꯝꯕ ꯇꯣꯔꯕꯣꯠꯅꯆꯤꯡꯕꯒꯤ ꯃꯈꯥꯗ ꯂꯤꯠꯇꯨꯅ ꯆꯠꯄ ꯇꯧꯔꯣꯏꯗꯕꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯊꯥꯡ ꯇꯥ ꯇꯥꯔꯤꯕ ꯃꯤ ꯑꯃꯅ ꯀꯔꯤꯒꯤ ꯃꯈꯥꯗ ꯂꯤꯠꯇꯨꯅ ꯆꯠꯄ ꯐꯠꯇꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯐꯤ ꯐꯧꯅꯅꯕꯒꯤ ꯄꯣꯂꯥꯡꯈꯣꯛ ꯃꯔꯤ ꯆꯠꯄ ꯄꯣꯠ ꯃꯥꯏꯔꯦꯟ ꯈꯣꯡꯗ꯭ꯔꯨꯝ ꯇꯣꯔꯕꯣꯠꯅꯆꯤꯡꯕꯁꯤꯡꯁꯦ ꯁꯤꯒꯤ ꯃꯈꯥꯗꯅꯦ ꯂꯤꯠꯂꯒ ꯆꯠꯄ ꯐꯠꯇꯦꯕ ꯅꯦꯛꯁ ꯄꯣꯏꯟ ꯅꯝꯕꯔ 11ꯗ ꯊꯥꯡ ꯇꯥ ꯇꯝꯂꯤꯕ ꯃꯤꯁꯛ ꯑꯃꯅ ꯑꯇꯣꯞꯄ ꯃꯤꯒꯤ ꯂꯨꯈꯥꯈꯛ ꯀꯣ ꯆꯥꯔꯣꯏ ꯊꯛꯂꯣꯏꯗꯕꯅꯦꯕ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯇꯥ ꯇꯝꯂꯤꯕ ꯃꯤꯁꯛ ꯑꯃꯅꯅꯦ ꯑꯇꯣꯞꯄ ꯃꯤꯒꯤ ꯂꯨꯈꯥꯈꯛ ꯆꯥꯔꯣꯏ ꯊꯛꯂꯣꯏꯗꯕꯅꯦꯕ ꯍꯥꯏꯕꯗꯤ ꯊꯥꯡ ꯇꯥ ꯇꯝꯂꯤꯕ ꯃꯤꯁꯤꯡꯁꯤꯅ ꯃꯤꯒꯤ ꯂꯨꯈꯥꯛ ꯆꯥꯕ ꯐꯠꯇꯦꯕ ꯀꯣ ꯊꯥꯡ ꯇꯥ ꯇꯝꯕ ꯈꯛꯇ ꯅꯠꯇꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤꯕ ꯈꯣꯠꯂꯤꯕ ꯃꯤꯁꯤꯡꯁꯦ ꯑꯗꯨꯝ ꯃꯤꯒꯤ ꯂꯨꯈꯥꯛ ꯆꯥꯕ ꯐꯠꯇꯦ ꯍꯥꯏꯅꯩꯗꯅꯀꯣ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯑꯗꯨꯝ ꯅꯣꯏꯁꯨ ꯆꯥꯕꯗꯤ ꯐꯠꯇꯦꯀꯣ ꯅꯠꯇ꯭ꯔꯒ ꯅꯣꯏꯁꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯈꯠꯂꯛꯏꯕꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯅꯦꯛꯁ ꯄꯣꯏꯟ ꯅꯝꯕर 12ꯗ ꯊꯥꯡ ꯇꯥꯒꯤ ꯁꯥꯇ꯭ꯔ ꯑꯃꯅ ꯃꯥꯒꯤ ꯑꯣꯖꯥ ꯒꯨꯔꯨꯒ ꯈꯛ ꯐꯝꯐꯝ ꯑꯃꯠꯇꯗ ꯇꯤꯟꯅꯅ ꯐꯝꯃꯤꯟꯅꯔꯣꯏꯗꯕꯅꯦꯕ ꯊꯥꯡ ꯇꯥꯒꯤ ꯁꯥꯇ꯭ꯔ ꯑꯃꯅꯅꯦ ꯃꯥꯒꯤ ꯑꯣꯖꯥ ꯒꯨꯔꯨꯒ ꯈꯛ ꯐꯝꯐꯝ ꯑꯃꯠꯇꯗ ꯀꯣ ꯇꯤꯟꯅꯅ ꯐꯝꯃꯤꯟꯅꯔꯣꯏꯗꯕꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯄꯨꯟꯅ ꯐꯛ ꯑꯃꯗ ꯐꯝꯃꯤꯟꯅꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯗꯦꯛꯁ ꯕꯦꯟꯁ ꯑꯃꯗꯨꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯕ ꯑꯗꯨꯃꯥꯏꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯕꯁꯦ ꯇꯧꯔꯣꯏꯗꯕꯅꯤ ꯐꯝꯃꯤꯟꯅꯕ ꯐꯠꯇꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯊꯥꯡ ꯇꯥ ꯇꯝꯂꯤꯕ ꯁꯥꯇ꯭ꯔ ꯑꯃꯅ ꯃꯥꯒꯤ ꯑꯣꯖꯥ ꯒꯨꯔꯨꯒ ꯈꯛ ꯃꯐꯝ ꯑꯃꯠꯇꯗ ꯇꯤꯟꯅꯅ ꯐꯝꯃꯤꯟꯅꯔꯣꯏꯗꯕꯅꯦꯕ ꯅꯦꯛꯁ ꯅꯩꯅꯕꯒꯤ ꯁꯔꯨꯛ ꯑꯔꯨꯕ ꯋꯥꯍꯩꯒꯤ ꯋꯥꯍꯟꯊꯣꯛꯇ ꯃꯨꯟꯅ ꯌꯦꯡꯁꯦ ꯊꯦꯡꯒꯧ ꯍꯥꯏꯔꯒꯗꯤ ꯊꯥꯡ ꯆꯨꯡꯒꯣꯏ ꯄꯥꯏꯗꯨꯅ ꯁꯥꯕ ꯊꯥꯡꯒꯤ ꯃꯍꯩ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯒꯦꯀꯣ ꯊꯦꯡꯒꯧ ꯍꯥꯏꯔꯒꯗꯤ ꯊꯥꯡ ꯆꯨꯡꯒꯣꯏ ꯄꯥꯏꯗꯨꯅ ꯁꯥꯕ ꯊꯥꯡꯒꯤ ꯃꯍꯩ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯅꯦꯛꯁꯇ ꯊꯦꯡꯒꯧ ꯀꯗꯥꯏꯕꯨ ꯀꯧꯕꯒꯦ ꯍꯥꯏꯔꯒꯗꯤ ꯁꯤ ꯈꯨꯝꯒꯗꯣꯏꯅꯤꯀꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯋꯥꯍꯟꯊꯣꯛꯁꯤꯅꯅꯦ ꯀꯣꯏꯁꯟ ꯑꯣꯏꯅ ꯍꯪꯀꯠꯂꯛꯑꯒ ꯋꯥꯡꯈꯠꯂꯛꯑꯒ ꯊꯥꯡ ꯆꯨꯡꯒꯣꯏ ꯄꯥꯏꯗꯨꯅ ꯁꯥꯕ ꯊꯥꯡꯒꯤ ꯃꯍꯩꯕꯨ ꯀꯔꯤ ꯀꯧꯕꯒꯦ ꯍꯥꯏꯔꯒꯅ ꯑꯃꯨꯛ ꯊꯦꯡꯒꯧ ꯂꯥꯛꯀꯗꯣꯏꯕ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟꯗꯤ ꯂꯣꯏꯅꯃꯛ ꯌꯥꯏꯀꯣ ꯑꯉꯥꯡꯁꯦ ꯑꯗꯨꯅ ꯃꯨꯟꯅ ꯇꯥꯎꯅ ꯍꯥꯏꯁꯦ ꯃꯊꯪꯗ ꯅꯥꯎꯐꯪꯕ ꯍꯥꯏꯔꯒꯅ ꯈ꯭ꯔꯤꯁꯀꯤ ꯆꯍꯤ 119ꯗꯒꯤꯅ 519ꯗ ꯄꯥꯟꯈꯤꯕ ꯃꯩꯇꯩꯒꯤ ꯅꯤꯡꯊꯧꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯥꯎꯐꯪꯕ ꯀꯧꯋꯦꯕ ꯅꯦꯛꯁꯇ ꯅꯥꯎꯊꯤꯡꯈꯣꯡ ꯍꯥꯏꯔꯒꯅ ꯈ꯭ꯔꯤꯁꯀꯤ ꯆꯍꯤ 462ꯗꯒꯤꯅ 464ꯗ ꯄꯥꯟꯈꯤꯕ ꯃꯩꯇꯩ ꯅꯤꯡꯊꯧꯗꯨꯕꯨꯅ ꯑꯩꯈꯣꯏꯅ ꯅꯥꯎꯊꯤꯡꯈꯣꯡ ꯀꯧꯋꯦꯕ ꯀꯣ ꯅꯥꯎꯐꯪꯕ ꯅꯥꯎꯊꯤꯡꯈꯣꯡ ꯃꯣꯏ ꯋꯥꯔꯤ ꯂꯩꯗꯅꯀꯣ ꯅꯦꯛꯁꯇ ꯊꯋꯥꯟ ꯊꯥꯕ ꯈ꯭ꯔꯤꯁꯒꯤ ꯆꯍꯤ 1135ꯗꯒꯤꯅ 1119ꯗ ꯄꯥꯟꯈꯤꯕ ꯃꯩꯇꯩ ꯅꯤꯡꯊꯧꯗꯨꯕꯨꯅ ꯑꯩꯈꯣꯏꯅ ꯊꯋꯥꯟ ꯊꯥꯕ ꯀꯧꯋꯦꯕ
नेक्स्टता मुंगयाम्बा हारगना ख्रिस्टकी चही 1954 1948 पानखिबा मैतै निंथौदुबुना खोइना मुंगयांबा कवेबा गेन तारेको नेक्स्ट लौरी हाइबा को लौरी हाइबा मथंगदा लौ को लौ पुंका वांगलबा मतमदा लौरी दा हौबा नापी को हाइदोपा औका हनाई को लौरी हाइबा था ओके सैदा लौरी हाइबसे सैदा ने पोना सोंदा थांजौना जे सोंगी वहानदोक्ता लाकदोइने को लौ पुंका वांगलबा मतमदा लौरी दा हौबा नापी थांजौना हाइदोपा लाकदोइबा नेक्स्ट ना संस्थान हारगना लुप हारगसु यारे नत्रगना को ऑर्गेनाइजेशन हारगसु यारे ओके थैंक्स ngasiगी matang janda loisalaji mathangi amu first terminal exam gi matungda second terminal exam gi parada mu unaraji ko okay thanks